ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯝ ꯆꯝꯕ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯇꯣꯃꯥꯜꯗꯣ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯗ ꯉꯥ ꯐꯥꯕ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯣꯔ ꯀꯔꯤꯅꯣ ꯑꯩꯒꯤ ꯗꯥꯎꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯕꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯂꯛꯇꯕ ꯉꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯐꯥꯍꯟꯕꯤꯌꯨꯕ ꯃꯇꯥꯡꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯍꯦ ꯇꯣꯃꯥꯟ ꯉꯁꯤꯒꯤ ꯉꯥ ꯀꯤꯂꯣ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯅ ꯐꯥꯔꯤꯁꯦ ꯇꯨꯔꯦꯟꯁꯤꯗ ꯉꯥ ꯑꯝꯇ ꯈꯥꯝꯗ꯭ꯔꯕꯣ ꯂꯣꯏ ꯐꯥꯗꯣꯛꯑꯕꯣ ꯌꯥꯔꯦꯗ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯄꯤꯔꯤꯅꯦ ꯈꯪꯉꯦ ꯅꯪꯗꯤ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯣꯏ ꯊꯅꯝꯃꯅꯤꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯩꯅꯦ ꯀꯔꯤꯝꯇ ꯐꯥꯗ꯭ꯔꯤ ꯅꯪ ꯅꯁꯛꯇꯨꯒ ꯀꯗꯥꯏꯗꯒꯤ ꯉꯥ ꯐꯥꯗꯣꯔꯤꯒꯦ ꯑꯩꯗꯧꯅ ꯐꯖꯕꯁꯨ ꯅꯠꯇꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯏꯜ ꯑꯗꯨ ꯂꯧꯈꯠꯂꯒ ꯇꯨꯔꯦꯜꯂꯣꯝꯗ ꯍꯨꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯂꯧꯈꯠꯄ ꯃꯇꯝꯗ ꯁꯨꯞꯅꯇꯪꯒꯤ ꯉꯥ ꯑꯃꯈꯛꯇꯪ ꯌꯥꯎꯔꯝꯃꯤ ꯏꯁ ꯋꯥ ꯉꯥ ꯑꯃꯈꯛꯇ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯁꯤꯗꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯃꯁꯤꯅꯅꯦ ꯌꯦꯟꯅ ꯆꯥꯔꯨꯔꯣ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯔꯦ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯏꯜ ꯑꯗꯨ ꯉꯥ ꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯣꯃꯥꯜ ꯑꯗꯣ ꯉꯥ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯁꯨꯞꯅꯇꯪꯒꯤ ꯉꯥ ꯑꯃ ꯐꯥꯔꯛꯄꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯔꯨꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯉꯥ ꯇꯞꯇꯥꯏ ꯐꯥꯔꯒ ꯄꯨꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯉꯥ ꯑꯃꯈꯛꯇꯪ ꯄꯨꯁꯜꯂꯒ ꯆꯪꯉꯛꯑꯦꯕ ꯅꯪꯅ ꯐꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯕ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯗꯨꯝ ꯂꯛꯅꯩ ꯅꯪꯅ ꯐꯥꯎꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯕ ꯇꯧꯅꯤ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯏꯜ ꯂꯪꯉꯤꯕ ꯃꯐꯝꯗꯨꯗ ꯉꯥ ꯐꯥꯗ꯭ꯔꯦ ꯈꯪꯉꯗꯤ ꯃꯐꯝ ꯑꯃ ꯀꯣꯛ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯁꯨꯝ ꯑꯗꯥꯏꯗ ꯂꯩꯔꯕ ꯁꯨꯞꯅꯇꯒꯤ ꯉꯥ ꯑꯃꯈꯛꯇꯪ ꯐꯥꯕ ꯃꯐꯝꯗꯨꯔꯥ ꯅꯪꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯪꯅ ꯚꯥꯞ ꯌꯥꯝ ꯇꯥꯁꯜꯂꯛꯇ꯭ꯔꯗꯤꯕ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯗꯣꯏꯖꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯇꯣꯃꯥꯜ ꯑꯗꯣ ꯉꯥ ꯐꯥꯕ ꯊꯣꯛꯂꯛꯂꯝꯃꯤ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯅꯪꯕꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯟꯅꯔꯤꯁꯤꯕꯣ ꯌꯨꯝ ꯊꯪꯅꯕ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯑꯣꯏꯔ ꯍꯜꯂꯛꯄꯗ ꯉꯥ ꯑꯃꯈꯛꯇꯪ ꯄꯨꯁꯜꯂꯛꯑꯦꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯄꯨꯂꯥꯡꯗ ꯂꯥꯡꯉꯤ ꯃꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯏꯁꯧ ꯂꯥꯡꯕ ꯈꯛꯇꯪꯂꯅꯦ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯗꯤ ꯅꯣꯏ ꯅꯨꯄꯤꯅ ꯍꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯌꯦ ꯅꯣꯏ ꯏꯃꯨꯡ ꯂꯣꯏꯅ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯈꯠꯅꯕꯗꯣ ꯇꯥꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎ ꯃꯄꯥꯗꯅꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯟꯅꯔꯤꯗꯣ ꯅꯪꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯆꯠꯈꯤꯗꯅꯕ ꯉꯁꯤꯗꯤ ꯑꯩ ꯉꯥ ꯌꯥꯝ ꯐꯥꯗꯕ ꯌꯥꯗꯦ ꯉꯁꯤꯒ ꯉꯥ ꯐꯥꯔꯛꯇ꯭ꯔꯕ ꯃꯥ ꯁꯣꯏ ꯆꯠꯈ꯭ꯔꯅꯤ ꯍꯣꯏ ꯆꯠꯂꯣ ꯌꯥꯝ ꯐꯥꯗꯔꯣꯍꯦ ꯇꯣꯃꯥꯜꯗꯨ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯎꯃꯪꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯁꯥꯏꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯏꯅ ꯇꯧꯔꯤꯁꯤꯗꯤ ꯎꯃꯪ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯎꯆꯦꯛ ꯎꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯝꯇ ꯇꯥꯗꯦꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯏꯜ ꯑꯗꯣ ꯄꯥꯠꯂꯣꯝꯗ ꯂꯪꯊꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯜ ꯑꯗꯨ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯃꯆꯨ ꯃꯆꯨ ꯇꯧꯕ ꯉꯥ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯉꯥ ꯑꯗꯨ ꯄꯣꯂꯥꯡ ꯑꯃꯗ ꯍꯦꯛ ꯊꯝꯕꯒ ꯉꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯃ ꯀꯣꯛꯂꯛꯏ ꯍꯩꯁ ꯀꯔꯝꯕ ꯃꯈꯜꯒꯤ ꯉꯥꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯁꯅꯥ ꯃꯥꯟꯕ ꯑꯃꯁꯨ ꯃꯔꯨꯝ ꯀꯣꯛꯂꯛꯏꯅꯦ ꯃꯁꯤꯗꯤ ꯌꯨꯝꯗ ꯄꯨꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯉꯥꯁꯦ ꯎꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯇꯣꯃꯥꯜꯅ ꯉꯥ ꯑꯗꯨ ꯄꯨꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪꯒꯤ ꯉꯥ ꯐꯥꯐꯝꯗꯨꯗꯁꯨ ꯑꯩ ꯂꯥꯛꯑꯝꯃꯤ ꯅꯪ ꯂꯩꯔꯝꯗꯦ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯂꯨꯏꯁꯦ ꯑꯩ ꯉꯁꯤꯗꯤ
ꯎꯃꯪ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯨꯔꯦ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯣꯏꯅ ꯉꯥ ꯐꯥꯔꯨꯕꯅꯦ ꯇꯨꯔꯦꯜꯗꯒꯤ ꯐꯥꯒꯦꯔꯥ ꯎꯃꯪ ꯋꯥꯃꯪꯒꯤ ꯄꯥꯠꯇꯒꯤ ꯐꯥꯒꯦꯔꯥ ꯅꯪꯅ ꯐꯥꯕꯨ ꯀꯩꯅꯣ ꯁꯨꯞꯅꯇꯒꯤ ꯉꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯣꯏ ꯐꯥꯕꯨꯗꯤ ꯉꯥ ꯑꯃꯈꯛꯇꯪ ꯐꯥꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯟꯗꯛ ꯐꯥꯔꯛꯏꯕ ꯉꯥꯁꯤꯗꯤ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯉꯥꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯃꯥꯅꯦ ꯑꯁꯦꯡꯕꯒꯤꯅꯦ ꯍꯥꯏꯁꯦ ꯌꯦꯡꯉꯨꯇꯨ ꯁꯅꯥꯒꯤ ꯉꯥ ꯃꯔꯨꯝꯁꯦ ꯍꯧꯖꯤꯛꯇ ꯀꯣꯛꯂꯛꯏꯅꯦ ꯍꯣꯏꯅꯦ ꯑꯁꯦꯡꯕꯒꯤ ꯁꯅꯥꯅꯤꯅꯦ ꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯉꯥ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯂꯒ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯃꯣ ꯃꯁꯤꯒꯤ ꯉꯥꯁꯦ ꯆꯥꯊꯣꯛꯄ ꯌꯥꯗꯦ ꯐꯖꯅ ꯌꯣꯛꯑꯒ ꯊꯝꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯇꯤꯖꯥꯒꯤ ꯀꯣꯛꯂꯛꯄ ꯁꯅꯥꯒꯤ ꯃꯔꯨꯝꯗꯣ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯇꯣꯃꯥꯜꯅꯁꯨ ꯉꯥ ꯑꯗꯨ ꯌꯣꯛꯅꯅꯕ ꯄꯨꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯅꯥꯒꯤ ꯃꯔꯨꯝꯁꯤꯡ ꯑꯗꯣ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜꯗꯣ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯐꯖꯕ ꯌꯨꯝ ꯑꯃꯗ ꯍꯣꯡꯖꯤꯟꯈꯔꯦ ꯅꯣꯡꯃ ꯇꯣꯃꯥꯜꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ ꯏꯇꯥꯎ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ ꯀꯩꯅꯣ ꯇꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔꯒ ꯇꯧꯔꯛꯀꯅꯨꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯊꯥꯏꯅꯒꯤ ꯅꯪ ꯃꯔꯨꯞꯇꯨꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯁꯥꯎꯕ ꯌꯥꯗꯦ ꯏꯇꯥꯎꯗꯤ ꯁꯦꯟ ꯌꯥꯝ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯍꯣꯡꯉꯝꯗꯣꯏꯕ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯁꯦꯟ ꯄꯥꯏꯈꯤꯕꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤꯀꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯁꯦ ꯏꯇꯥꯎ ꯑꯩꯉꯣꯟꯗ ꯁꯦꯡ ꯑꯝꯇ ꯇꯝꯕꯤꯌꯨ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯉꯔꯥꯡꯁꯦ ꯆꯥꯛꯅꯤꯕ ꯑꯃ ꯆꯪꯈꯤꯕꯅꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯨꯅ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯉꯒ ꯇꯥꯟꯊꯣꯛꯂꯛꯑꯦ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕꯗꯨꯒꯤ ꯀꯔꯤ ꯃꯔꯥꯟꯅꯣ ꯏꯇꯥꯎ ꯃꯗꯨ ꯅꯨꯄꯤꯗꯣ ꯊꯥꯏꯅ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯀꯟꯗꯨꯅ ꯂꯥꯛꯑꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯦꯜꯒ ꯄꯥꯏꯔꯦꯗꯣ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯜꯂꯝꯃꯅꯤ ꯑꯩ ꯈꯪꯉꯦ ꯌꯥꯅꯤ ꯏꯇꯥꯎ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯃꯥꯟꯅꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯥꯔꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯔꯤ ꯇꯧꯔꯤ ꯅꯪꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯑꯒ ꯀꯩꯅꯣ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯦ ꯏꯁꯥꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯤꯞꯄꯒ ꯂꯩꯔꯤꯅꯦ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯀꯔꯤꯃꯠꯇ ꯊꯦꯡꯊꯕ ꯇꯧꯗꯅ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯦ ꯌꯥꯝ ꯑꯔꯨꯕ ꯂꯥꯏꯅꯥꯅꯤ ꯗꯣꯛꯇꯔ ꯃꯥꯁꯦ ꯑꯃꯨꯛꯇꯗꯤ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨꯕ ꯁꯦꯜ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯆꯒꯦ ꯅꯪ ꯌꯥꯝ ꯀꯟꯅꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯅꯕ ꯂꯥꯌꯦꯡꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤꯗꯤ ꯁꯦꯟ ꯌꯥꯝ ꯆꯪꯒꯗꯕ ꯂꯥꯏꯅꯥꯅꯤ ꯗꯣꯛꯇꯔ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯖꯁꯅꯨ ꯃꯍꯥꯛꯄꯨ ꯐꯔꯗꯤ ꯌꯥꯔꯦ ꯃꯥꯕꯨ ꯐꯅꯕ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯁꯦꯟꯁꯤꯡꯗꯣ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯩ ꯂꯥꯌꯦꯡꯅꯕ ꯇꯧꯔꯒꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯗꯥꯛꯇꯔꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯌꯦꯡꯕꯗꯨꯗ ꯇꯣꯃꯥꯜꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯥꯏꯕꯛ ꯊꯤꯕꯅꯔ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯉꯥ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯃꯠꯇ ꯀꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯅꯧꯅ ꯍꯣꯡꯖꯤꯟꯖꯕ ꯌꯨꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯔꯦ ꯇꯣꯃꯥꯜꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯥ ꯈꯤꯇꯪ ꯐꯒꯠꯂꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯎꯃꯪ ꯋꯥꯃꯨꯡꯗꯒꯤ ꯐꯥꯎꯔꯛꯄ ꯉꯥ ꯑꯃ ꯌꯣꯛꯑꯒ ꯊꯝꯕꯗꯣ ꯃꯗꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯒꯤ ꯃꯥꯜꯂꯦ ꯑꯩꯅ ꯅꯥꯔꯤꯁꯦ ꯑꯗꯨꯒꯤ ꯉꯥꯗꯣ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯄꯥꯠꯇꯨꯗ ꯊꯥꯗꯣꯛꯅꯕ ꯇꯧꯕꯤꯌꯨꯕ ꯑꯗꯨꯗꯤ ꯑꯩꯅ ꯐꯔꯛꯄ ꯉꯥꯗꯣ ꯎꯃꯪ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯑꯒ ꯅꯪꯅ ꯅꯥꯔꯤꯗꯣ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤꯔꯥ ꯍꯣꯏ ꯇꯥꯃꯣ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯔꯨꯔꯣ ꯑꯩ ꯅꯥꯕ ꯁꯣꯏꯗꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯎꯃꯪꯗꯨꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯉꯥꯗꯣ ꯃꯥꯒꯤ ꯄꯥꯠꯇꯨꯗ ꯑꯃꯨꯛ ꯊꯥꯗꯣꯛꯎꯔꯒꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯃꯥꯜꯅ ꯉꯥ ꯑꯗꯨ ꯎꯃꯪꯒꯤ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯃꯤ ꯇꯣꯃꯥꯜ ꯅꯪꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛꯅꯤꯁꯦ ꯑꯩꯅ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ ꯎꯃꯪꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯩꯔꯝꯃꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤꯒꯤ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯄꯦꯟꯕ ꯅꯥꯏꯗꯕꯗꯨ ꯎꯕꯗ ꯅꯣꯏꯒꯤ ꯃꯊꯛꯇ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯝꯅ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯕ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯗꯣ ꯂꯣꯏꯅ ꯀꯣꯛꯆꯔꯣ